Rashtriya Swayamsevak Sangh RSS Imphal Nagar na Inglising amaga chanipan maudramathoigi Anglo-Manipuri landa thawai thakhrabasingi mafamda ekai khumnaba utkhre. Nagamapal da leiba Seva Bharati gi Boudhik da pangthok-khiba thouramda warol piraduna Thounaojam Bonbihari na Manipur gi puwari bu tangkak ahum thokna neinakhi. Chafu kairaga kwakna harao-e haina hairaduna Houjik Matamgi Manipur da yalhomi sing tokhai tabagi mahutta punna punsilaga Santi leiba chaukhatpa khunai ama sembagi matam tare. Ngasigi Athouba singi nimit asidagi aikoi punna Manipur imagi yaifanaba amadi Santi leiba khunai ama oinaba aikoi punna wasak lauminarasi hainasu haiki. Inglising amaga chanipan maudramathoida Pheidabung da Thangal General amadi Bir Tikendrajit miyamgi mamangda fasi tawduna hatkiba nimit asibu ningsingba oina Manipur amadi Manipur gi mapan lamda Athouba singi numit haina pangthoknari. Inglising amaga chamapan maudramathoi Anglo-Manipur wada British na Manipur maithiba piraba matungda April 13 Manipur gi firal chingthaduna Manipur gi leimaida British ki firal Union Jack paihanki. Army gi trial court na lepa verdict na atopa Athouba ahumbusu fasi gi dandi piki. Athouba ahum asidi jail manungda tongan manumit singda fasi tawki. Inglising amaga chanipan maudramathoigi May 15 da Pukhrambam Kazau Manipur gi British political agent Mr. Grimwood pu tana thinkibagi amadi June 9 Inglising amaga chanipan maudramathoida Niranjan Chetri Subedar British ki lanmi oina layambadagi Manipur gi damak British ki mayokta lan sokna khibagi loinana October 12 Inglising amaga chanipan maudramathoida Chirai Naga Thangal Mayangkang da leiba British Telegram Office ki officer ani Telegram Superintendent amadi signaler hatpagi fasi dandi piki haina mahakna fongdokhi. Miyoi kulhumdoina Kalapanida life imprisonment piduna Manipur imagi leimaida amuk hanna hanlakpa yararoi haina thaki. Matamadugi Maharaj Kulachandra Manangnupa Angausana Atai Athouba Singh amadi Yelhomi Naga ani yauna life imprisonment su piki haina mahakna haiki. Mahakna matam aduda Manipur gi oikiba rajnitigi fibam ningthau macha singi marakta muknaba ningai sangdanaba amadi Inglising amaga chanipan maudramathoigi Anglo-Manipur gi lan matau karamna thokhiba haibagi matangda mayek sengna haiki. Thouramdu gi sarukama oina Inglising amaga chanipan maudramathoigi Anglo-Manipuri landa laikhidraba amadi Manipur gi Athouba singi saktamda laisu katuna ekai khumnabasu utkhi.